So the buffer zone from the Manipur. When I say Manipuri mana, you have to respond Yai Pare. Manipuri mana! Yai Pare! करके साढ़े 1 क्या बोलते हैं 2:30 बजे तक Thank you so much protest में आने के लिए Mayang ngasi India for Manipur protest label ba ngatang chatminars ise imanaba mangai ne ma chatkani habagi ma hojita la tangai tawi jo mayam shori bazaar yaure now you can yawe microphone ki thora now kharai no get a batwai na tro kariba Siam 상해 또는 이렇게 사가 아이씨 상해 이거 뭐냐 이행오네 시범도 이행오네 풀아 여기에서 사가 여기라 띠서런다이도 내가 봐봤다 풀아 ꯑꯗꯒꯤꯗꯤ ꯅꯅꯥꯎ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯂꯥꯛꯏ ꯃꯣꯏꯒꯤ ꯔꯥꯝꯂꯤꯂꯥ ꯃꯦꯗꯥꯟ ꯇꯝꯅꯀꯣ ꯀꯤꯠꯅꯤꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯏꯇꯥꯔꯦ ꯂꯧꯊꯣꯛꯄꯤꯈꯤꯗ꯭ꯔꯥꯅ ꯂꯝꯕꯤꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯀꯤꯕ ꯃꯌꯥꯝ ꯃꯣꯏꯁꯦ ꯆꯩꯒ ꯄꯥꯏꯔꯒ ꯇꯧ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯃꯥꯏ ꯒꯣꯗ ꯑꯩꯁꯦ ꯈꯤꯇꯪ ꯀꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯇꯧꯔꯤꯁꯦ ꯀꯗꯥꯏꯅꯣꯕ ꯃꯤꯕꯣ ꯑꯩ ꯎꯗ꯭ꯔꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯈꯪꯗꯤꯌꯦ ꯑꯥꯏ ꯗꯣꯟ ꯅꯣ ꯃꯤ ꯂꯩꯕ ꯎꯗꯦ ꯍꯪꯁꯤꯔꯣ ꯑꯝꯇ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯅꯦ ꯉꯥ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯆꯪꯉꯨꯁꯤꯔꯣ That's what I want to ask Honorable CM. Manipur is a part of India. This is not a part of India. हम लोग भी मणिपुर इंडिया के साथ में हैं. So we want free movement in the national highway, and we want to remove the buffer zone from the Manipur. So हम लोग ये दिल्ली से मणिपुर जाने में हम लोग सिर्फ बाय एयर में जाने पड़ रहा है. बाय रोड पे हम लोग जाने सेफ नहीं है. This is a step. मैं रिक्वेस्ट करना चाह रहा हूँ नेशनल हाईवे में फ्री मूवमेंट करवा दीजिए. That's all I want to have in on this. Thank you everyone. And lastly, I'm sorry. Say together. Save Manipur. Save Manipur. Save Manipur. Save Manipur. Save Manipur. Save Manipur. Manipuri mana. Manipuri mana. Long live Manipur. Long live Manipur. So. When I say Manipuri mana, you have to respond Yai Pare. Okay? Hello. Manipuri mana! Yai Pare! Manipuri mana! Yai Pare! Manipuri mana! Yai Pare! Thank you everyone. Safe! Manipur! Safe! Manipur! Safe! Manipur! India for Manipur! India for Manipur! Inqilab! Zindabad! Inqilab! Zindabad! Inqilab! Zindabad! भारत माता की जय! भारत माता की जय! सेफ मणिपुर! सेफ मणिपुर! ताली बजा के ना मेरा वाला स्टाइल में सेफ मणिपुर! 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 ꯃꯌꯥꯝ ꯏꯁꯩ ꯂꯤꯂꯥꯒꯨꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯃꯤꯁꯦ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥꯁꯨ ꯋꯥꯠꯇꯕꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯇꯁꯦꯡꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯑꯗꯣ ꯁꯨꯝ ꯈꯟꯖꯤꯟꯕ ꯀꯥꯟꯗꯀꯣ ꯈꯤꯇꯪ ꯏꯀꯥꯏꯖꯩꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯨꯅꯤꯇꯤ ꯑꯣꯏꯗꯦꯅ ꯍꯥꯏꯒꯗ꯭ꯔꯥ ꯊꯕꯛ ꯆꯤꯜꯂꯤꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ पोचे जनता मनता ओरमदिने लाखने में मीसे नोगरेगा कोऑपरेट करके 1:30 तक क्या बोलते हैं 2:30 बजे तक इट्स फाइन 2:30 बजे तक इट्स फाइन वी विल क्लोज टिल 1:30 ढाई नहीं देर होता है देर सॉरी मेरा हिंदी टूटा फूटा है लेकिन मेरा क्या था इरादा मजबूत है मेरा हिंदी टूटा फूटा है लेकिन मेरा इरादा मजबूत है मणिपुर 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 इंकलाब जिंदाबाद इंकलाब
ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯁꯁꯤꯗꯀꯣ ꯂꯥꯛꯄꯤꯔꯤꯕ ꯔꯤꯄꯣꯔꯇꯔꯈꯩꯁꯤꯅ ꯋꯥ ꯀꯩꯀꯩ ꯈꯔ ꯍꯪꯕꯤꯔꯛꯑꯦ ꯑꯗꯨꯒ ꯗꯥ ꯔꯣꯍꯟꯅꯁꯨ ꯋꯥ ꯈꯤꯇꯪ ꯉꯥꯡꯉꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯄꯥꯈꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯋꯥꯁꯦ ꯉꯥꯡꯅ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯁꯣꯁꯦꯜ ꯑꯦꯟꯖꯥꯏꯇꯤꯁꯨ ꯈꯔ ꯂꯩꯌꯦꯕꯀꯣ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯉꯥꯡꯕ ꯈꯣꯠꯄꯁꯨ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯦꯗꯅ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯇ꯭ꯔꯣꯜ ꯇꯧꯕꯤꯈꯤꯗ꯭ꯔꯥ ꯑꯃꯨꯛꯀ ꯃꯤꯅ ꯂꯩꯗꯅ ꯑꯃꯨꯛ ꯉꯥꯡꯕꯤ ꯈꯣꯠꯄꯤꯔ ꯇꯧꯔꯗꯤ ꯁꯣꯏꯕꯗꯣ ꯑꯗꯨꯝ ꯉꯥꯡꯅꯕꯅꯤꯅ ꯇꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯟꯕꯩ ꯇꯧꯉꯥꯟꯅꯗꯤ ꯀꯣꯛꯁꯦ ꯊꯣꯛꯇ꯭ꯔꯤꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯩꯗꯤ ꯑꯩꯁꯦ ꯅꯥꯏꯠ ꯁꯤꯐ ꯇꯧꯔꯒ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩ ꯇꯨꯝꯒꯗꯕ ꯇꯥꯏꯃꯤꯡꯗ ꯂꯥꯛꯄꯅꯦ ꯇꯨꯝꯗꯕꯤꯗ ꯂꯥꯛꯄꯅꯦ ꯒꯨꯔꯒꯥꯎꯟꯗꯒꯤ ꯆꯠꯂꯤꯅꯦ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯨꯝꯒꯗꯕ ꯇꯥꯏꯃꯤꯡꯗꯨꯗ ꯇꯨꯝꯗꯕꯤ ꯆꯠꯄꯒꯤ ꯑꯃꯈꯛ ꯌꯥꯝꯅ ꯅꯨꯡꯁꯥꯗꯨꯒ ꯀꯩꯒ ꯄꯥꯔꯒ ꯀꯣꯛꯁꯦ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯁꯤꯕꯨ ꯈꯔ ꯄꯥꯈꯠꯄ ꯈꯤꯇꯪ ꯐꯥꯎꯋꯦꯕ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯈꯟꯖꯟꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯄꯥꯈꯠꯈꯤꯕ ꯃꯣꯃꯦꯟꯇꯣ ꯈꯟꯖꯟꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯃꯣꯏꯅ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯍꯪꯉꯛꯑꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯁꯨ ꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯖꯅꯁꯨ ꯇꯥꯗ꯭ꯔꯦꯕ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯑꯗꯩ ꯑꯩꯒꯤ ꯃꯥꯏꯛ ꯀꯩꯀꯩꯁꯨ ꯍꯥꯞꯇꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯄꯣꯠꯁꯦ ꯇꯧꯔꯒ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯣꯇꯦꯁꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯔꯤꯐ꯭ꯔꯦꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯕ꯭ꯂꯦꯡꯀꯤꯠꯇꯒꯤ ꯃꯆꯥ ꯃꯆꯥꯁꯦ ꯈꯔ ꯆꯦꯜꯂꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯒꯤꯅ ꯑꯩꯅꯁꯨ ꯄꯤꯔꯦ ꯏꯃꯥꯟꯅꯕꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯌꯦꯟꯕ ꯈꯣꯠꯄ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯩ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯌꯦꯟꯕꯅ ꯌꯦꯟꯕ ꯕꯤꯁꯀꯤꯠ ꯌꯦꯟꯕꯅ ꯌꯦꯟꯕ ꯃꯌꯥꯝꯒꯤ ꯑꯉꯝ ꯑꯉꯝꯕ ꯂꯣꯏꯅ ꯑꯃ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯅꯔꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅꯤ ꯃꯌꯥꯝ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯊꯨꯅ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯑꯩ ꯁꯤꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯍꯤꯛꯇꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯂꯩꯔꯒꯅ ꯂꯩꯖꯔꯦ ꯌꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯈꯤꯇꯪ ꯁꯔꯨꯛ ꯌꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯁꯤ ꯃꯄꯨꯡ ꯐꯥꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯐꯥꯅꯤ ꯍꯥꯏꯅ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃꯥꯅ ꯌꯥꯏꯐꯔꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ